Ngarang numidang Lilong Kendragi manung chanba thongamda turengi imai wangkhalakpadagi turen mapanda lebak haiba lakpa gari ama turen mapanda khangudana nanthakibadagi gari asi longthoktuna leire hairi mari leinabasingna gari asi chingkhatpinaba apin tarokli ketri awang lekaidagi turenda taukthakhiba haladuni kanagombana phanglabadi makhada pijariba contact number asida tawbirau haina khangalakli contact number adudi 9615186335 9856383932 natraga 8974656953 ni hairi mayang impangi thongi oiriba pibamni moirangdagi ko mahiroyama siningsita phuraga thanamle artist singna art ki lamda mai onchilaklibasina tangdu leitaba hanjilakle takpani khemchan Justice M Sundarbu High Court na Manipur gi Chief Justice Oina wasak Lwkhre May 3 dagi Manipur da Prime Minister Laktri September 13 da laklambadubu Prime Ministry Oina lakpani ngarang tang 15 September 2020 ka 5 da Myanmar gi Mon State da police singna patrolling chalingai da moigi lalhauba singna ambush tawraga munkhiba khulai singduni Myanmar Military Army na PDF na lusingba lalhaulup kharagi leifamda bom thadabada Rebel Group ki mioi Fanayamna Leikhidre location Mogok City Mondale Myanmar lalhauba Rebel Group singna Myanmar gi police singda ambush tawbada police Fanayamna Leikhidre Aduga Khutlaisu Loina Lwkhre ukhul lambida ngasi landslide thokre Arambai Tengon Unit 20-7 Usiwa amasung Arambai Tengon Unit 9 lamjau anina khusamnaraga Usiwa Kabui Khunda lakpiduna ising isauna mayoknariba khunsigi awabada mateng pangba laksaribasida Usiwa Kabui Youth Club ki maikaidagi norupchabaga loinana thagatsaba phongdoksari tengoloi ichin inausingbu haningai leitana thagatpa phongdoksari yaifare KKNG High School ki president Kuki refugee khamthang CMET Christian Hospital da emit tawre hairi hauzik sidore mayang imphanda phangkhiba Hakchabg adu Lilong Taren makhongdagi oiramle investigation da miyo ama phare